ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯁ ꯃꯃꯥꯏ ꯂꯩꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦꯅꯦ ꯑꯁ ꯃꯥꯏ ꯃꯃꯥꯏꯁꯤꯗꯤ ꯄꯥꯝꯕ ꯅꯠꯇꯅ ꯁꯥꯔꯦꯍꯦ ꯍꯥꯏꯗꯤ ꯁꯥꯊꯤꯔꯝꯃꯦ ꯍꯥꯏꯕ ꯑꯁ ꯑꯁꯤꯕꯨ ꯈꯪꯗ ꯃꯥꯜꯂꯦ ꯁꯤꯕꯨ ꯐꯤꯂꯝ ꯁ꯭ꯇꯥꯔꯅꯤ ꯃꯣꯅꯣꯇꯣꯅꯁ ꯁ꯭ꯇꯥꯔꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯁꯦ ꯑꯁꯤꯅꯦ ꯃꯅꯤ ꯍꯥꯏꯁꯦ ꯉꯁꯤꯒꯤ ꯂꯛ ꯐꯥꯎꯗꯤ ꯑꯃꯥꯡꯕꯗ ꯆꯩꯅ ꯀꯜꯂꯒ ꯃꯥꯅꯅꯤ ꯊꯣꯏꯕ ꯍꯥꯠꯀꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯁꯦ ꯀꯩꯒꯤ ꯍꯥꯠꯇꯣꯏꯕ ꯊꯣꯏꯕꯅ ꯃꯥꯒꯤ ꯁꯦꯟ ꯍꯥꯠꯂꯦꯅ ꯃꯥꯅ ꯊꯣꯏꯕ ꯍꯥꯠꯀꯅꯤ ꯈꯪꯗꯦꯗ ꯃꯣꯏ ꯃꯁꯦꯟ ꯄꯥꯠꯇ ꯍꯥꯠꯅꯕꯩ ꯋꯥꯔꯤꯅꯤꯗ ꯂꯥꯛꯑꯣ ꯁꯦ ꯈꯟꯅꯁꯤ ꯂꯥꯛꯑꯣ ꯁꯦꯜ ꯀꯌꯥꯃꯨꯛꯅꯣ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯗꯤ ꯗꯥ ꯊꯣꯏꯕꯅ ꯅꯣꯡꯃꯇ ꯁꯤꯒꯤ ꯋꯥꯔꯤ ꯁꯥꯔꯛꯇꯦꯅ ꯂꯣꯏꯔꯦꯍꯦ ꯁꯤꯃꯥꯗꯤ ꯃꯌꯥꯝ ꯀꯨꯝꯃꯦꯌꯦ ꯀꯣꯛꯇꯤꯕ ꯑꯈꯪ ꯑꯃꯅ ꯁꯦꯟ ꯇꯣꯜꯂꯦꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯣ ꯃꯅꯤ ꯅꯣ ꯅꯨꯄꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯁꯦꯜꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯈꯟꯖꯟꯗꯦ ꯀꯩꯁꯨ ꯅꯪ ꯗꯤꯐꯦꯛ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯏꯟꯁꯀꯤ ꯑꯦꯛꯁꯦꯞꯁꯟꯗꯣ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯀꯔꯝꯕ ꯑꯣꯏꯅꯤꯡꯉꯤ ꯑꯦꯛꯁꯦꯞꯁꯟ ꯒꯨꯗ ꯑꯗꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯕꯅꯤꯅꯅꯦ ꯆꯪꯕ ꯌꯥꯔꯣꯏ ꯅꯪ ꯑꯣꯏꯅ ꯆꯪꯉꯒ ꯍꯪꯗꯗꯤ ꯌꯥꯔꯣꯏ ꯁꯤꯒꯤ ꯁꯤꯟꯁꯤꯗꯅꯦ ꯑꯩ ꯗꯤꯔꯦꯛꯁꯟ ꯄꯤ ꯁꯦ ꯅꯄꯤꯗꯨꯅ ꯀꯣꯛ ꯈꯨꯝꯖꯜꯂꯨ ꯀꯁꯇ꯭ꯌꯨꯝ ꯃꯦꯀꯞ ꯔꯦꯗꯤ ꯂꯥꯏꯠ ꯀꯦꯃꯦꯔꯥ ꯑꯦꯛꯇꯤꯡ ꯅꯩꯁꯥꯕꯤ ꯀꯩꯅꯣꯝꯇꯪꯒꯤ ꯊꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯗꯥꯃꯅꯤ 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 ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕ ꯂꯣ ꯍꯥꯏꯗꯣꯛ ꯇꯣꯛꯑꯣꯔꯅꯤ ꯗꯥꯃꯅꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯦ ꯀꯌꯥꯅꯣ ꯑꯩ ꯇꯣꯜꯂꯤꯕ ꯁꯦꯜꯗꯣ ꯂꯣꯏ ꯁꯤꯡꯗꯣꯛꯆꯔꯒꯦ ꯑꯗꯣ ꯗꯥꯊꯣꯏꯕꯗꯨꯗꯤ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯨꯈꯤꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯐꯤꯂꯝ ꯀꯨꯝꯕꯤ ꯕꯥꯂꯥꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯕꯅꯥꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯥꯃꯅꯤ ꯒꯥꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯖꯥꯠꯅꯤꯅꯦ ꯃꯥꯏ ꯆꯥꯛꯄꯒꯤ ꯑꯣꯏꯔꯝꯗꯅ ꯄꯣꯄꯨꯂꯔꯗꯨ ꯀꯔꯤ ꯉꯥꯡꯅꯔꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯔꯦ ꯆꯠꯂꯁꯤ ꯃꯨꯠꯅ ꯇꯥꯔꯦ ꯑꯥꯗ ꯅꯩꯅꯩ ꯍꯨꯔꯥꯟꯕꯗꯣ ꯉꯁꯤꯗꯤ ꯄꯣꯡꯒꯤ ꯅꯃꯟ ꯄꯣꯡꯅ ꯊꯤꯡꯒꯅꯤ ꯀꯩꯗꯧꯔꯒꯦ 이누 ꯇꯥꯃꯣ ꯆꯠꯁꯦ ꯀꯥꯏ ꯊꯧꯒꯅꯦ ꯇꯥꯃꯣ ꯀꯗꯣꯝ ꯊꯧꯈꯤꯒꯦ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯑꯁ ꯃꯨꯁꯅꯥ ꯇꯥꯔꯤ
มีมาพาไปจากตุกุยนี่สินะกะดีนะกวงนี่กูกวกจิกปุ่นเนี่ยเฮ้ยกูลิซินที่เราทุ่งเนี่ยนุปีจินะกระไดดีเนาะเฮ้ยปังมาชาจะไกลๆยาวๆหันยังเนี่ย तामो इमाम दिन चलो हो गए नंग मुंगा चंगा है बके दो रखे पुलिस ने बताना वो हिंसाव ने बताना वो आई चले गए शिल्पी बिरो छे चानी जो पायरो हानि की दुकान है कौन पुला पी लगे अस समाज को पीरे से आप सिबु है कौन पुला पी लगे ना कौन न मरो लम चिक पुने सर मरुत तेबेर में यावरी बॉस सीधे लगे कारी लम मरू ने सिबो कोक चिकपुई मरूनी सियंग लब्रो ए सिलो सिलो बालान terus sibo माने बलाने बॉस भला नहीं है umang da leiramina ba na tumon ni se wa ngak tang ai koi ge ju po ka ai hauri ni tori 다다가 la asinu pa je nanga khangai hi chumra 준비. 아이 굿볼리세 럭 토비로다. ओके बॉस 다다가 बॉस फोटो के तो कापसिना सिले रे ya ini namjine ai koi kiem yaw lu ko होय ngài khone.
Ready, 1, 2, 3. Amuk tau deh tu. I fight for my country. I fight for my child. Hey! Bos, kayo Chill. kasi po. Una de. Eh! Bos, ako ini. Ako ini, bos. Ako ini. Bos, apa kayo? Una de. Go! Go! Mia una de, bos. Hey! Chilo! 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 ꯑꯁꯣꯝꯗ Bos, apa kayo? Una de. Boss, side on deh, boss. Yeah! Yeah! 쟤네 오늘 들어 Now you see me.